Litan the known the Irang Topodagi Yum Animaina Sakre, a conversation Torang localing a Serecta, no my Kapagi Makol Taki Hadi. Ukrul district Litan the Tankul Amasum Kuki Puruki Mio Singi Marakta Libatasi Tareta Gichao, Ukanarak Pagalunana, Yum Nipu Hen Basing Maina Sakre, Hokibapung Kun Maria Seda Security Force na, a conversation Torang Lokat Padagi Palm the Batau Topo Drabamatung, Nasayuk Litan the Yum Anisa Kang the Basingna, Mai Tadok Lamki Hadi. Litan town area the security force na conversation Tarang local Labusu Haidokiba Mapam Sing the day. Kunjasing Lanjanari press the Fangba Tajabaya Pogli Kunamagi Matungina, Litan ya Aquaba the Sakang the Bakulai Paibakia, position low to the Lanary Heidi, Matam Amada Hector Makutonga Payabaki Akibasu lady, security force the plaque mass pang talk to the a conversation Tarang localing Nasayuk Yum Animaina Sakiba Adu, Garam Town Torkibano Haiba, Kangbangam Dre, Madatanatana Litan ya Aquaba no may Kapagi Makosu Yamna Tanake, Madanamaram Oeraga, Mioikia Mayumakai Tadokuna Sena Krehari, social media the Arano Paukia Sandoropodagi Home Department, Ukur District Mapampuna Makta, Numit Manganigi Oina Internet Suspend Toduna Town Krabane, Secretary Force-na, Monkot Sepu Biles Akanamo on the Ngak Seli, Mio Amata Yum the Mapar 200 Bagaluna, Palm the Batodok Sing Tokana Bahonari, Adamoinamak no Yum Anime Tarambaduna, Miyangi Punsida Sauna, Mi Paiba Pohale, Deputy Minister Losi Dikona, Ukruge Irang Laksele Haina Pondo Kiba Matung Nauna Amu Irang Tolake, Deputy Minister Losi Dikona Purup Anigmusing Unaduna Unkana Ribadu Hantana Bahona Kibasu Lake Krabane. Cycle ge MLA Kim Yo Hakip Hang Sing na Lanjana Duna Relic Kim Sing the Songs of Hamlauriba Musinga Unakre, Blessed Sing Search Leader Sing Amasung Civil Society Organization Single Sing but Sing Unaduna, Ukruge Litan the Tokiba Todo Adu Customary Logi Makada, Yanaba Poranaba Madipuning Fatanaba Apple Taukre, February 3 Kinumidang the Tankulamasum Kuki Puruki Mio Karagi Marata Yanaba Horopadagi Kuki Puruki Mio Singna, Study Koba Mio Ama, Tamtina Purapadagi Iranga do Horokibane. Lusingba Kayana Wari, Sanaduno Yanaba Porana Bohonaring Serakta, Yung Kungamaro, Mai Tadoglang Kibane, Matanginumit February, Mapanda Makatana Irang Toropogaluna, Yung Kun Maina Sake, Yaulen, Palaijao, Monkot Sepu Amati, Mananga Kungang Singda, Ledamamio Sing Sa, Pagadabama Pumpsing the Sena Krehadi, Litan area the security force Nakanam on the Ngak Sen Bagaluna Panda Batodok Tokana Bohonari Hadi, Amram the Manipur Minister Y. Kemchan Sing the Sagol Senamita, 57 Mountain Division. Red Seal Division ki Major General Subakar Basuga Unaduna Lebasida Santi Tamna Batoranki Agimatang the Kapnakhre Hadi, Unabadu the Ukul District Litan the Tankolamusum Kuki Gimarta Amuhana Tok Leba ethnic class ta Yum Yang Kero Mang Tahanbagi Batang the Kapnakhre Hadi. Ngasi Tokiba official statement Amada CM Secretariat Apang Tokiba Kana Nainaba Sina Prime Minister ki Santi Amasung Development ki Manglan Gamari Lenana, Stability, Miyam ki Safety, Rule of Law Tamna Bapuna Honabada Focus Toki Hadi. Unabadu the Major General Basuna Chief Minister Security Single Lokaliba Security Measures Singi Matang the High Key Masida Internal Stability Border Management Aduga Technology Sizinaduna Intelligence Gathering Tauba Yauna Multi-Layer Approach Amada Miyang Tamli Maroba Thorum Singi Manungda State Book Mateng Pangnaba Central Armed Police Force CAPF Thamba Multi-Agency Center Amasung NGTRID ki Kuthang the Intelligence Sharing Ngaknaba Terrorist Singi Mathakta Legal Framework Sing Sathanaba Aduga Infiltration Thingnaba Border Singda Surveillance Hangar Hanaraba Yauri Haike Sanabana Kaluk Masel Gimarata Leramba Muknaba Sing Hantanba Ngamle Hadi Assam Rifle na Sinduna New Kaitel Manbida Meitei Kuki Puna Football Sanamina Hankre Hadi Sanabagi Pambakta di Kaluk Inuaina the Banatraga Yeknaba Haiba Malaite Muknaramba Sing Hantanba Ngami Habadu 33 Battalion Assam Rifles na Sinduna New Kaitel Manbigi Foothill Football Tournament 2026 ta Meitei amasung Kuki ki team punna football sanamina hankre Hadi Mapan Suba Sector Assam Rifles ki Mijang Makada Harmony True Football Haiba Pandam the Pangtopo Football Tournament Aduda State Asida Kundariba Purup Kiagi Team Taround Dune Sarugyake Kalu Masel Gimarakta Ladiba Tajanada Basing Sana Konabagi Kutanga Amohana Tajabat Tamnaduna Ink Tapalamdam Ama Ohenabagi Pandam the Tournament Asi Pangtopani Hadi Kumza 2023 ki May 3 the Kaluki Irang Tokraba Matungda Nasi Ihan Hanbo in the tournament Asig final match the Kuki Emasung Meitei Team Sing Puna Sana Minake Kalubani Musing Amanamagi Makada Sangtok Sang Sintauba Yadana Lena Krabaso
Sanabungdadi Makalamatagi Aki Akang Yaudana Sanake, Nasi Sanakiba final match the new Kaitel Manbina Haibung Apsibu Panjal Manga Anida Meitei Pidana winner Oike, Todo Hedona Puning, Sing Sinbayabatong, Ama Haibataraga, the Sahi Ahum Rom Hatna Sunabagi Todo talk to the Tokibakalop Anigimation Puna Paminaraga, football match Jane Kibadune, Bungza Karadi football Masana Maram Oraga Kanop Anigi Nuxinata Bokalon Puna Macau Tonake, Tournament as the Sarugiabagi Matanda Kalop Anigi Sanarosina Harabo Punto Kibagaluna, Sanabagi Kutan the Manaba Wakalon Punama Kohan Bangam Laganihana, Pongo Naki, football tournament Aduki Sharo Amoina Kalop Anigimation the Tongan cultural event Kiasupang Toki, Natki Pizzo set to Namasamasagi or Natki Zago Shatana Harau Tayamba Pongo Naki, Kampopi district Amasung Empire West Katana Badaleba Telman Vida, Meitei Kuki Romainaga Amasung, Nepal in a single Tongan Puruki Mioki Apuna Kundam Naribani, how Kiba Matam Kara Nakpak Tanabagi Pibam the Lero of a suit tournament as in a Kalop Masel, Nungsi Sanan Lamina Nabugi, and over Kongtang Ama Oide Heidi. Sursanpur the Leba LM Kotegi Yum the Thomson Crate, dear gas carp crate. Sursanpur Assembly Constituency the BJP ticket of both Karakiba Kukizo MLA LM Koktena, Yumnam Camp Chan Signal Singbo Manipur Anobo popular government sent the support of Bugi Mayokta, Nasi Kukizo community in the peace Singna, Sursanpur district headquarters the Leba MLA Sigi Mayam the Thomson Duna, protest of Kibagalona security forcing the sound of Mukna Krehadi, Nasi Sursanpur district headquarters the Kuki Jo Puruki, no piecing Satakiba Kongzang Adu by Five Women Association Gay, Banner Makadani Heidi. Kongjang Loi Nupi Sing Aduna Masing Yam Laba Security Force in Mapamadu the Lena MLA LM Koktegi Yum the Thomson Kibani Haidi. Nupi Sing Aduka Security Force in Nahak Muknarabatung Security Force in Kongjang Loi Nupi Sing Aduputia Gas and Carp to the Makatana MLA Koktegi Yum the Yoxilok Pangam the Nabatan Kaiki Haidi. Wi-Fi Women Association spokesperson Amana Pondorokpada. Ngasigi Kongjang Adu LM Kote, na Manipur da Anobo popular government ama sem the support of Kibadubu Yaning the Boot pa Kongjang Amane, MLA the Tamkiba Tazabasing, Manghale Hana Pondoke. Jiribam the Kuki Zogi Lusing Basing na CM Gawari Sanakiba Late Hana Kuki in Pina Pondora Cray. The Minister Y Kempsan Gijiribam Kongsat Manongarang Kuki Zogi Lusing Basing Gawari Sanaki Hide by the Yumpam Yaudaba Arando Pauni Hana. Kuki in Pijiribam Tenopol Amusung Mone and Tadok Paserol Amana Heidi. Zerol Sinamakatana Haidebana Kukizo Purki authorized Webamihut Amataga Minister Y Kempsan go Unaduna Wari Sanakiba Late. Zairon ge kunja khara amadi mar phuruki mioi kharaga wari sanaraga kukizo phuruki lusingba sanga wari sanakre habi yaroi condition amata da lob asagi amadi kukizo council ge ayaba yauduna jiribang ge mioi amatana kukizo phuruki mo chenba yaroi landam asida tangdu leita ba hanjinna bas minister Y Camp Chana lokalak liba khongthang asibudi thagale adumo namak kukizo miyam da asumba while accountability amadi security phanghandana kaidonung da tangdu leita ba phibam hanjalakpa yaroi kukizo miyam taliba dimana simapung Panghanaba Madi Tung Koina Sanaba Yaba Warasinama Poraknaba, political dialogue Satavanatana Landa Masigma Hosagi Pibam da Hanzilaknaba Gia Topolambia Matalate, Nasisulub Asina Kokizomiam Yapambasing Amasung political rights and Pangnabagitamak Kong Pam set the Lepli Heidi. Logi Makada Akan Baserak Piga the Banihana MP Bimol Akoizam Napondo Cray. Ukrul district Litan the Hosuk talk liba hingsagi Todos the Senate Bukulai Pibasing Amadi Tangduleta the Pibam Ama Helibasida, Haktang the Senate Sing Leba Sigilable Logi Matungina. Akan Baserak Piga the Banhana Lok Sabagi MP Dr. Akusam Bimol Nangasika Samtung the Labor Mahaki Mayumda, Pangtokiba Pawgimi Pam Amada Pondo Cray, Manamakata Haiku the Lady by Irangas community level the Irai Line Lucian Bayaroi, State Kimaike the Akan Legal, intervention Ama Matautai, Karigumba State Government Lady of Pibam as control Tobangam Drabade, Center Masida Kutin Jingadabane, Loinana, Lambda Masida Santi Porona Puxel Sena, Wariwatai Shanabaga Loinana, Iran Sibu Sankana, Laihanaba. Honorible Sinki Matata Akan by action logo the Haike. Queringay airfield yay kai to guy but tabak lab number XCM na Defense Minister the Tutson Cray. Second World War G heritage site ama Odiba Queringay airfield asida. Nauna structure kaya sajina ba yay kai to guy bagi tabak sa taragli basi kudak the lab handuna masibungak senduna tamnaba
former Chief Minister N. Birena Union Defense Minister Rajnath Taksinkhre, former CM N. Birena social media da thagalakhiba mahaki post amada hairibana 2017 dagi 25 phawba mahana Chief Minister oina leiringai matamda Second World War gi matamda khwaidagi maruoiba allied base oina sijanaramba koirengai airfield asi preserve tawduna thamnaba Union Defense Minister Rajnath kyara hanna aiba serol thaduna taksilamba leire loina hiramasi gi matangda Defense Ministry gi officials sing amasung Manipur government ga tangka kya da wari sanakiba leire Second World War gi heritage site ama oiriba koirengai airfield asi preserve tawduna thamnaba sahi kya apil tawduna amasung khadanainaba laikrabasu hairiba airfield asida hauzik nauna thugai yaikhaiba amasung anauba construction kya sagalakliba ase yamna thamo shoningai ni asiguma thawng asina miyamda hena thamo shokhale koirengai airfield da leiriba Assam Rifles ase hongdokhinaba sarkar gi maikaidagi mamangda Assam Rifles the lam acre sahum donate tawba laikhre Assam Rifles na donate tawkhiba mafam adu hauze IGAR South na consenduna leiri masigi mathakta mafam adu ga yamna nakna leiriba lam acre samarom amaso BSF ta allot tawduna thamle koirengai airfield asi Manipur khakta gi natana leba asigi heritage site ama oibana mafam asi kalhona ba masungak sendra thamna ba Union Defense Minister na hiramasida khut thingjinbiduna site asida nauna yekhai thugaiba amasung anauba construction kaya sagalakliba si lebhanduna masibungak senduna thamna honabiyo hairi UPSC gi civil service main exam gi center ahanbo ina Imphal yaurokpada MP sana jawbana thagat phongdorakle UPSC na loba civil service main examination gi center sing lauthorakpada ahanbo ina Imphal center yaurokhiba sigidamak Rajya Sabha gi MP lesemba sana jawbana Prime Minister bu thagat phongdorakle MP sana jawbana mahaki Facebook ta thagalakhiba post amada hairibana 2021 gi March tha da phangkhiba parliament mifam da UPSC na loba civil service examination natraga masiga manaba exam singi center pibada Imphal su yahon biyo haina special mention oina mahaki maikaidagi special motion oina pukhatuna taksinkhre loina masigi mathakta 2022 gi August 10 da su hiramasigi matangda sabsaba action lokotpinaba Prime Minister Narendra Modi da aiba zerol ama thaduna taksinkhre 2021 gi March thada pangthokiba parliament mifam adu da mahana UPSC na loba civil service exam da sahi khudingi Manipur dagi aspirant kayana exam asida thade amasung masing yamlaba mahiro kya prelim examination da mai pakle adu moinamak Imphal da main examination center pi da basina maram oiraga lairaba mahiro kya de exam asibu saruk yana ba khudong saba phangdabagi awaba kya mayoknari main examination thabagi damak Manipur gi wamda satnaba honabada chathok chasen amati laifam chafam gi damak asoba sanfam ama chatuna awaba kya oire Manipur na civil service prelim examination da mahiroi kunthra mai pakpo matamda Mizoram amasung Meghalaya da candidate amamong khak mai paklebani matik chaba candidate sing puthokpagi chang asi Mizoram amasung Nagaland gumba state singdagi Manipur na yam helabasung asi phawba state asida main examination gi center piraktaba asi laibak thibani hainasu phongdokhi maramaduna state asidasu main examination gi center PBO haina taksinkhibani maraksida civil service main exam gi center sing lauthokpada Manipur gi Imphal yauraktuna state asigi mahiro singna hana thenaramba asoba khudong sadaba sing okkibagi tamakta Rajya Sabha gi MP lesemba sana jawbada maike kiyadagi thagatpasu phongdoknarakle Jal Jeevan Mission Wakhada water supply scheme saba loidringa yumthung chaniga kumapan gi manungda homphuma da ising pire haina thagalamle hairi India gi Prime Minister Narendra Modi ne yumthung khuding ising fanghana ba paikhalakpa Jal Jeevan Mission Manipur yorokpada yaitong khamdong ba singi kanafam oiduna leire chayolama gi manungda forest department na wakha laima singda sareba water supply scheme da thingba piba gi phire phandoktrabadi wakhada forest department mioi sing sangbada thingba gi khongjang sangsilagani haina Wakha ge khunja singna phongdorakle Wakha khunja singda sinduna Wakha community hall da pangthokiba wakat mifam da wafam ase phongdokhibane wakat mifam adu da sarukya khiba singna forest clearance da matam sangna lawgano Wakha khunja singda athuba da ising pitakpiyo laimasing water supply athuba da loiselo habana singba wakat sing thaba play card sing pai chijinaki wakat mifam adu ga mari lenana Wakha ge social activist mayalambam bisma mangana Pauni sing da phongdokhibada umja 2019 dagi JJM gi makhada laimasing gi anoba water supply asigi maramda thijilubada yumthong chaniga kumapan laibada yumthong hompumapan ising pire chamaga hompu watli haina record thakatuna leiramkhi water supply saba haudringai da ising pire haduna JJM gi website ta thagatpada natana water supply scheme asigi staff ahom bar food
technician plumber amadi pump operator haple hanasu thagalamki water supply scheme asi saba tinthabagi maram thigalubadasu forest clearance piraktabagi ni haiba khangbangam lakhibane adubu u amata su haudaba sing mathakta ising teng amakak sabada forest department yelakpasida khunja sing warauba khangnatana wakha khunja sing na control tawduna nongaijing sing gi chingmai kya ningthina semjili hairibu umang asi semgatpada forest department gi staff ama phawba saruk yakhiba nate isingi awaba leiriba wakha khulda ising pibada forest department yetuna leirabadi department asi sangba thingbagi khongjang changsalagari hana khunja singna wareb lawre hana mahana makha take Bangladesh ki polling center da bomb pokhaibada miyoi ahum sokle hari Bangladesh ki Gopalganj da leiba polling center amada crude bomb pokhaibagi thaudok tamiyoi ahum aswapa nangle hanagi prime minister Sheikh Hasina mafam lokthokraba matungda anauba lengak semnanaba parliament ki mikhal pangthokpada leba asigi tongan mafam singda pamdaba thaudok thokpagi report kya phangba ngamke constituency sani ga maudra mapan gi mihut sing khannaba ngasi ayo angan badagi hauna masing yamlaba miyamna vote thadaba thonaraki polling center kharada hingsa gi thaudok thorokpaga loinana Gopalganj da ikang khangaudana crude bomb ama pokharakpadagi angang ama yauna miyoi ahum asopa nangki city adugi atopa mafam amada su bomb pokhaibagi thaudok thokki adumonamak miyamna makhatana bot thadanaki security force na khudung thiba thokpa yai haina singnaba mafam singda akanba section thorang lokhatki hari Rahul Gandhi disqualified taunaba BJP na thorang lokhatpa haukhre hari Congress ki MP Rahul Gandhi bu Lok Sabha dagi disqualified taunaba BJP ki MP Nishikant Dube na haunabi matungina notice file tawkhrai tongan ba isu kya da Rahul Gandhi na BJP ki MP singa kanmo ongda yetnaba ki thaudok thokraba matungda leader of opposition su oiriba Rahul Gandhi bu disqualified taunaba notice file tawkhibane Rahul Gandhi na ngarang Union Minister Hardip Singh Puri bu Apastin file gamari lainana yanindaba wafam kaya phongdoke Rahul Gandhi ki mathakta matik chaba notice file tawkhraba matungda Dube na haike Congress ki MPSC mapaleba ki matik maya leraba miyoi singa aronba mari thamnabagi khudam phangai mapaleba tagi asawa senpham phanglaba matungda Rahul Gandhi na laiba asimahan tahanaba thorang lokhulakle Lok Sabha dagi mahakpu disqualify tawba matam oire Rahul Gandhi na lenga ki mingsa thihanaba thorang lokhatpa handakesin ahanba natte haina BJP ki MP Nishikant Dube Pongdoke 2025 True Caller na spam call crores listing amagasani hena block tawke hari kumja 2025 ta India ki tongan ba mafam da spam call crore listing mariron tawraktuna namthak tawbagi sang hengalake True Caller ki report matungina crore listing amaga sama marphuga mapade matam sana block tawkhiba maramna miyoi milan kiyada namthak tawgoda badagi kanbangam khe India da phone connection crore samarom leibaga loinana lalo itek governance samadi lanai ki oiba marigi matang da I pau phawdok phawjin tawnare numit khudingi miyoi crore kaya maromda namthak tawbagi thong sa tharali base True Caller ki matengna ngak thokpa ngamlei hiramase matang da True Caller ki CEO Rashid Junjwala haike mobile phone sizinariba Indian khudima khudong thiba nanghandaba haibasi aikogi thaudangni miyoiba masal pau phawdok phawjin tawnaba matamda makalamatagi khudong thiba thohandaba amasung sel mangbana singba thohantanaba haibasida True Caller na akhanaba miyeng thamlei unwanted call crore listing amaga sama maphumapan block tawkhibaga loinana namthaki call crore satret ka humudra khangdok pangam ki hari Yum loy na thadok pi khare adu hoje kari to hai blai khoi adu yum thadok pi khare ba matung do swai khoi bu sang gunu salo hai na tan bu kari girau Posing na di Kuki singi mi singbu pumoi gi gari manung de se pura ga tanbira ga leya ba adu ga akhoi tangkhom na ga singbu de free na thador mon attack tor leya mokhoi budi sa ni ngai thak ni ga asana posing na loi na support tor ga leya adu ga se Kuki se pu de su puja asana posing sin na loi na ma protect tor ga mokhoi di moi na han su se de se pu de thongrom de gi na sipai sing na asana posing na mamang da lag ra ga Kuki gi manung sin na maning de la attack tor every time singbu de